Meitei Nupi Amabu Phamlanbada Senabani Haiba Mioi Ahum Jail Youkhre Pau asi Pandam Pausedagi Lokachabani Kumja 2021 ki May Mapanda Silsar gi NIT Kemta Meitei Nupi Amabu Nupi Oibigi Ikai Khumnaba Manghankibagi Thautoka Mari Lenana Assistant Session Judge No. 1 Silsar na Chatharakiba Case Ngarang Loisinkibaga Loinana Thautok aduda senariba Mioi Ahum Sahi Nepal Jail da Leibagi Phadok Pikre Hiram asiga mai lenana World Meitei Council WMC gi General Secretary Yambem Arun Meitei na thadorokpa cherol amada WMC amasung nongninna punna semkhiba Justice for Madutila Rape Victim na case asibu maipangna pukhatkibani maruaina WMC gi Vice Chairman Dr. KN San Singsubam Navakumar Chairman JMRB amasung Mutung Gundhon Joint Secretary WMC Asambo Meitei Singi Ikai Khumnabagi Puwari Oiriba Mai Pakwa Phangba Ngamkhibada WMC gi Chairman Haikruzam Nabasyamna Thagapa Phongdoki Loinana Aubadagi case asibu mateng palakhiba Advocate Khangemam Bani Padabusu Chairman gi Maikaidagi Thagatpa Phongdoki Youkhre Pithak Aga Bot Thadabagi Hainabi Thadokpa matam oire Tombi Pau si Kangla Paudagi Lokachabani Thasigi Taraga Tarukta Election Commission of India na Taraga Nipan Suba Lok Sabha gi Mikhal Matam Lautokibaga Loinana Shiv Sena na Hojik Leiriba Manipur gi Tangdu Leitadaba amadi Awa Ana Taraba Matam amadi Mikap Mirau Kholna Thallaba Matam sida election asi political party amatana election tawningbagi apamba leite adubu Taraga Nipan Suba Lok Sabha asidi Congress oiro BJP oiro National Political Party sing amatana ballot system da election thengnabagi mafam amata phangdabagum tawi Shiv Sena na Manipur State Unit ki office da pangthokiba pau gi mifam amada party sigi president M Tombi na phongdokre mahana makha taraduna EVM machine sizinabana maram oiraga lairiba paliba sarkar sina makhoi gi candidate singna pamliba magic number adu phangnaba honabada khudong chaba lauri handak pangthokadoriba mikhal asida handak ki tholiba communal riot aduga mari leinana BJP Congress Shiv Sena da vote piningdrabasu vote nangna puthokningliba adu puthokpa ngamdaba paisa khara piraga Youkhre Pithak Aga aikoi gi mateng khara panglaga aduguma mi aduda bot thadabagi hainabi asi aikoi tokpa matam oire hainasu phongdoki lakadawriba mikhal asida aikoi punamak thoktuna afaba misak khansi hainasu mahakna phongdoki best actor Tarakhrabi Resmi Taramna okadawri pau asi Paunil Khondagi lokachabane Ipak Films Production Manipur na sinduna March ki kumathoi gi nungthil pung ani makhai taba matamda Kaisampal Junction da leiba Ima Banquet Hall da Prague Cine Award 2024 da Best Actor Female North East Phanglakharbi lamdam sigi sangnai film actress Resmi Sorokhaibambu harau taramna okpagi thoram pangthoklagani hairi taramna okpagi thoram asida film forum Manipur gi former chairman S Mangol Jauna athoiba mithunglen Ipak Film Production Manipur gi advisor su oiriba Sahitya Academy Awardee Moirang Them Rajen thoram mapu amadi World Expression Picture gi president Songtham Ashok Kumar na akhanaba mithunglen oina saruk yaki